election Loiraba Matungda Manipur Da Anouba government Soidanamakki Laklagani Hairi LOINANA HAYENG BJP National General Secretary VL SANTOSH ka MLA Taruka UNADUNA WARI SANARAGANI HAINA source AMANA PHONGDORAKLI Thazaba yaba paugil likhun namada haukiba numita New Delhi da camp tawduna leiriba BJP Manipur Pradesh ki MLA Singa BJP ki North East in charge Sambit Patraga unakraba matung positive oiba result fangba ngamkre Bihar ki election Loiraba matung Manipur da Soidanamakki Laklagani government semlagani habiki thazaba leire haina pau asina makatari Amaromda BJP National General Secretary Organization BL SANTOSH na mahakna Nabagi damak MLA mangagi akang naba maming panduna amadi MLA amadi amay hekta lakpa yabagi ayaba pirakjuna mahaka unabagi matam pirakle Hairi magna maming palakpa MLA singadudi hanagi chief minister nongtomam biren speaker TS Setiberta Kontauzam Govindas TS Vishwajit amadi yumnam Khemchani Hairi Panbayai Manipur ki oiriba fiba masida anoba lengak athubada semnabagi damak sungsinnaduna MLA singna Delhi Center ki luchingba sing unaduna lengak semnabagi damak khanaba Manipur thadokibani hayeng BL SANTOSH ka unagadoriba sina anoba lengak ama semnabagi aroiba road map ama oirakpa yabagi thazaba leiri lakliba positive oiba outcome asi haukiba numita Sambit Patraga camp tawduna leiriba MLA Kuntaruka closed door meeting pangthokiba aduna choba maram oiri amadi Sambit Patragi maikedagi maitei naga kuki singi legislature singi marakta politics ki oiba yanaba ama puraknaba kanba wafamsu thamlaki Hairi